ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅꯕ ꯃꯐꯝ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯇꯝꯅꯕ ꯃꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕ ꯑꯃꯅ ꯂꯤꯕꯤꯔꯛꯄ. ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯈꯤꯕ ꯃꯐꯝꯅ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯌꯧꯔꯝꯗꯥꯏꯒꯤ ꯀꯩꯔꯛ ꯗꯥꯝ ꯍꯥꯏꯕ ꯑꯗꯨꯋꯥꯏꯗꯅꯤ. ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯂꯤꯖꯕꯗꯤ ꯅꯠꯆꯗꯦ. ꯑꯩꯒꯤ ꯑꯈꯪꯕ ꯈꯔ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯈꯛꯇꯅꯤ. ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯀꯩꯔꯛ ꯗꯥꯝ ꯁꯥꯕꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯗꯥꯝ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯄꯥꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯂꯥ ꯁꯥꯗꯨꯅ ꯂꯩ. ꯃꯐꯝ ꯑꯗꯨꯋꯥꯏꯗꯨ ꯎ ꯋꯥ ꯀꯌꯥ ꯍꯧꯏ. ꯍꯦꯛ ꯌꯦꯡꯕꯗ ꯃꯦꯟ ꯔꯣꯗ ꯑꯗꯣ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ. ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ. ꯃꯐꯝ ꯑꯗꯣ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ. ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯅꯨꯡ ꯇꯛꯈꯥꯏꯕꯒꯤ ꯃꯦꯆꯤꯟ ꯈꯔ ꯂꯩ. ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃꯅ ꯎ ꯌꯥꯟꯕꯒꯤ ꯃꯇꯧꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ. ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯜ ꯑꯗꯣ ꯑꯩ ꯈꯛꯇꯃꯛ ꯇꯥꯏ. ꯑꯩꯗꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯀꯅꯥꯃꯠꯇ ꯊꯧꯔꯛꯇꯦ. ꯃꯈꯣꯜ ꯑꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯎ ꯑꯗꯨꯕꯨ ꯇꯨꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯟꯕꯒꯤ ꯃꯈꯣꯜꯗ ꯑꯗꯨꯃꯛ ꯇꯥꯏ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯇꯨꯝꯈꯤꯗ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯈꯣꯜ ꯑꯗꯣ ꯂꯦꯞꯈꯤ. ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯏ. ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ. ꯑꯩꯈꯣꯏ ꯃꯇꯝ ꯑꯗꯣ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯕు ꯁꯦꯝ ꯁꯥꯕ ꯍꯧꯏ. ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ. ꯑꯩꯁꯨ ꯉꯔꯥꯡ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯑꯗꯨꯗ ꯍꯪꯅꯤꯡꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕ ꯍꯧꯏ. ꯈꯨꯔꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯑꯍꯜ ꯑꯗꯨꯅ ꯀꯩ ꯑꯣꯏꯕꯅꯣ? ꯍꯪꯉꯨ ꯍꯪꯉꯨ. ꯅꯈꯣꯏꯁꯤꯡꯁꯤ ꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ? ꯃꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯕꯨꯗꯤ ꯊꯧꯕꯥꯜꯗꯩꯅꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ. ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ. ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯃꯝ ꯃꯊꯦꯡꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ. ꯑꯊꯦꯡ ꯑꯃꯝꯗ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ. ꯑꯗꯨꯕꯨ ꯃꯤꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯕꯅꯤ. ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯅ ꯑꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ. ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯏ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯩꯗꯧꯔꯤꯅꯣ ꯑꯍꯜ ꯑꯁꯤꯒ ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ. ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ. ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ. ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯔꯨꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ. ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯣꯡꯅꯥꯡꯗꯧꯅ ꯇꯧꯕ ꯎ ꯑꯆꯧꯕ ꯑꯃ ꯍꯧꯏ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯈꯔ ꯃꯝꯁꯤꯜꯂꯛꯄꯒ ꯐꯖꯅꯗꯤ ꯎꯗ꯭ꯔꯤ. ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯃꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ. ꯑꯩꯁꯨ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤ. ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯈꯣꯂꯥ ꯑꯗꯣ ꯌꯧꯔꯛꯂꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ. ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯀꯤꯕꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯂꯤ. ꯑꯗꯨꯒ ꯃꯈꯣꯜꯁꯤꯡ ꯑꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏ. ꯑꯁꯤꯕꯨ ꯀꯩꯅꯣ? ꯃꯈꯣꯜꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯗꯨꯒ ꯑꯁꯣꯡꯕ ꯃꯔꯛꯇ ꯃꯤ ꯑꯅꯤꯅ ꯀꯅꯥꯒꯨꯝꯕꯗ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯗꯧꯅ ꯃꯈꯣꯜ ꯑꯗꯣ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯈꯤ. ꯑꯗꯨꯒ
ꯆꯩꯗ ꯅꯦꯠꯄꯒꯤ ꯇꯦꯛꯄꯒꯤ ꯃꯈꯣꯜꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯕꯒ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕꯒꯨꯝ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯤ꯫ ꯑꯩꯁꯨ ꯉꯔꯥꯡꯒꯤꯗꯣ ꯈꯪꯅꯤꯡꯕꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯉꯔꯥꯡ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯣ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗꯗꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯍꯧꯏ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯦꯡꯂꯨꯕꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯂꯨꯇ꯭ꯔꯤꯛ ꯂꯨꯏ꯫ ꯑꯗꯨꯒ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯗꯣ ꯊꯛꯄꯗ ꯌꯥꯝꯅ ꯍꯥꯎꯒꯗꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯩꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯤꯉꯩ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯎꯏ꯫ ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯝꯕ ꯑꯗꯣ ꯇꯣꯛꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ, "ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯀꯩ ꯂꯩꯕꯒꯦ? ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯌꯥꯝꯅ ꯇꯝꯅꯩ꯫ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯈꯨꯔꯥ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯍꯥꯏꯅꯔꯦ"꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯕꯨꯠ ꯑꯅꯤ ꯂꯩꯕꯅꯤ꯫ ꯕꯨꯠ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯀꯌꯥꯗꯤ ꯈꯪꯗꯦ꯫ ꯑꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯃꯛ ꯁꯤꯒꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯨꯕꯗꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯍꯥꯠꯈꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯒ ꯑꯊꯦꯡꯕ ꯃꯇꯝꯗꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯨꯠ ꯊꯣꯛꯐꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤꯕꯅꯤ꯫ ꯕꯨꯠ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏꯁꯤꯡꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯅꯨꯀꯣ"꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ, "ꯍꯣꯏ ꯈꯨꯔꯥ, ꯑꯗꯣ ꯕꯨꯠ ꯑꯅꯤꯗꯨ ꯃꯇꯩ ꯃꯅꯥꯎꯔꯥ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯕꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯊꯦꯡ ꯆꯠꯄꯗ ꯕꯨꯠ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕꯅꯤꯗ꯫ ꯃꯁꯛ ꯑꯗꯨꯗꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ"꯫ ꯃꯗꯨꯗ ꯑꯩꯅ, "ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛꯇ ꯁꯨꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯁꯨꯐꯝꯗ ꯑꯩꯁꯨ ꯂꯥꯛꯂꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯗꯤ ꯋꯥꯈꯜ ꯃꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤꯕꯨ ꯈꯔ ꯊꯨꯅ ꯂꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯔꯝꯗꯥꯏꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯏꯁꯤꯡꯗ ꯆꯣꯡꯊꯕꯗꯧꯅ ꯆꯕꯨꯡ ꯍꯥꯏꯅ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯗꯨꯒ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜꯗꯧꯅ ꯆꯕꯣꯡ ꯆꯕꯥꯡ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯏꯕꯨꯛꯅꯤꯡꯗ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯈꯔ ꯍꯧꯈꯤ, ꯅꯤꯅꯤ खरा हौखी थबकसिंग अदो लोइबाबदी लोइसनखी। अखोइसिंगसु युम युमदा हनरखी। मफम अदो अखोइना हाना लैरंबा अदुदगिदी मानरमद्री। मतम खरा हौख्रबगी तुंगदा अखोइना मफम अदुदा चटलुबददी मफम अदो पुंगहोंग होंगलमले। हौजिक्ती तमनद्रीब्रा हाइबदुदी खंग्द्री। मतम अदुदा यामना इसुक सुगलंबनी। हौजिक्ती खरबु हांगलमले। अदुबु बुट अदुदी लेरमगदबो माली। तमनबा मफम हारिबा वारी असि मतांग असिदा लोइसिनजरी। मथंगी वारी असि अमुक मयाम पुन्ना तामिनसी। वारी असिसु असेंगबा थोखिबा वारी अमखंगनी। वारी असिगी ममिंगना लैरक। लैरक हारिबा मफम असि किलिमखोंग हाइना खंगनबा लम अमा लै। मफम जगा अमा लै। जगा अदुगी मनिंग पांगना खरा चथरगा लै। हारिबा मसिगी लैरक असि हेलोई मकोलनी। लैरक असिगी हेक चंगफमदा वाइटिंग सेट अमसु साई। अदुगा नाग येतसु खोंबाल मसा अनि लै।
ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯁꯨꯛꯅ ꯏꯗꯅ ꯄꯥꯛ ꯁꯟꯅ ꯍꯧꯏ꯫ ꯃꯐꯝ ꯑꯁꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯂꯩꯔꯛꯅꯤ꯫ ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯆꯪꯂꯛꯄꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩꯗ ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗꯁꯨ ꯑꯀꯟꯕ ꯅꯨꯃꯤꯠꯇꯗꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯄ ꯑꯃꯗꯤ ꯐꯝꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏ꯫ ꯊꯧꯕꯥꯜ ꯇꯨ ꯂꯩꯁꯥꯡꯊꯦꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯃꯄꯥ ꯑꯗꯨ ꯌꯧꯕꯒ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯀꯥ ꯑꯃꯅ ꯊꯧꯕꯥꯜꯗꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯂꯣꯟꯕꯤ ꯄꯨꯊꯔꯒ ꯍꯜꯂꯛꯄꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗ ꯈꯔ ꯂꯥꯞꯇꯛꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯈꯤ ꯍꯥꯏ꯫ ꯀꯀꯥꯁꯨ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯄꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯒꯥꯔꯤ ꯇꯣꯡꯂꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯦꯟꯒꯜꯂꯤ ꯍꯥꯏ꯫ ꯏꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯕꯨꯡꯅ ꯋꯥꯈꯜ ꯈꯔ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡ ꯑꯃ ꯆꯦꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯣ ꯏꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝꯗꯒꯤꯅꯤ꯫ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯦ, ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯗ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯣꯝꯕ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯤꯕꯗꯗꯤ ꯁꯨꯐꯪ ꯐꯪꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯑꯍꯜ ꯇꯥꯛꯂꯨꯔꯦ ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯍꯜꯁꯤꯡꯁꯨ ꯐꯪꯂꯛꯇꯕꯗꯒꯤ ꯅꯥꯆꯟꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂ ꯈꯟꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯂꯩꯔꯛ ꯑꯗꯨꯒꯤ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯂꯒ ꯊꯤꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯏꯔꯛ ꯃꯌꯥꯝ ꯃꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯨꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯦꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯗꯣ ꯐꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯝꯅ ꯉꯥꯡꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯃ ꯌꯨꯝꯗ ꯅꯨꯃꯤꯠ 3-4ꯅꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗꯒꯤꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦ ꯑꯁꯤꯅ ꯍꯜꯂꯤꯕ ꯆꯍꯤꯁꯦ ꯆꯍꯤ 4 ꯑꯣꯏꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯌꯨꯝꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯦꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯁꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯍꯣꯏꯁꯨ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯂꯨꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝꯗ ꯂꯩ꯫ ꯑꯩꯅ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗ ꯍꯥꯞꯆꯈꯤꯕ ꯖꯤꯔꯨꯝ ꯐꯨꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤꯗ ꯌꯥꯎꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯈꯣꯡꯅꯥꯡ ꯍꯥꯏꯕ ꯑꯗꯣ ꯍꯦꯂꯣꯏ ꯂꯩꯕ ꯃꯐꯝꯅꯤ꯫ ꯏꯆꯦꯁꯨ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯑꯗꯣꯝꯗ ꯆꯠꯄꯖꯥꯠꯅꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯦ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯥꯎꯅ ꯏꯆꯦ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡꯗꯣ ꯆꯥꯎꯔꯥꯛꯅ 11:30 ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯨ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ꯫ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤ, ꯌꯥꯝꯅ ꯊꯥꯞꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯀꯥꯟꯗꯗ ꯃꯃꯥꯅ ꯍꯧꯖꯤꯛꯁꯦ ꯏꯆꯥꯕꯨ ꯀꯗꯥꯋꯥꯏꯗ ꯂꯩꯒꯦ ꯍꯪꯂꯨꯕꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯔ ꯁꯨꯡꯂꯞ ꯇꯧꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯎꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯑꯇꯥꯞꯄ ꯃꯐꯝꯗ ꯁꯣꯏꯗꯅ ꯄꯨꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯃꯥꯍꯣꯏꯗꯣ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ
ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯍꯩꯕ ꯃꯈꯣꯏ ꯈꯔ ꯅꯦꯛꯂꯨꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯐꯪꯂꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯀꯅꯥꯁꯨ ꯇꯨꯝꯅꯈꯤꯗ꯭ꯔꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯏ ꯊꯤꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯂꯨꯔꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯀꯦꯂꯤ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏꯗ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯣ ꯍꯦꯂꯣꯏ ꯂꯩꯐꯝꯅꯤ ꯑꯀꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯄꯨꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯍꯥ ꯇꯐꯤꯡ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯅꯍꯥ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯂꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯦꯂꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯔꯛ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯤ ꯂꯩꯔꯛ ꯑꯁꯤꯒ ꯀꯦꯂꯤ ꯃꯈꯣꯡ ꯑꯁꯤꯒꯁꯨ ꯂꯥꯏꯔꯝꯅꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯍꯤꯡꯒ ꯇꯨꯝꯗꯕꯅ ꯋꯥꯕꯅ ꯂꯣꯏꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯕꯔꯗ ꯍꯥꯞꯅꯅꯕ ꯇꯧꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯈꯕꯔꯗ ꯍꯥꯞꯂꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯊꯧꯕꯥꯜꯒꯤ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯆꯠꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯤ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯃꯐꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯍꯥꯞꯆꯔꯛꯈꯤ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯗꯤ ꯆꯤꯡꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯑꯃꯗꯤ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯗꯨꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ